Kanglup furup kayana mapal kangjebung da leba Manipur Integrity pillar da lei sukatuna ngasi kungani palak suba Manipur Integrity Day thouram pangthokhre work culture oina leramba Manipur India lenga ki thausinna agitation culture onthokle haina all Manipur United Clubs Organization Amuko ki President Fairoizam Nando Luang na Fongdorli Amuko na Shindona Pangthok liba Thauramadu ki lei sukatpa loiraba matung GM Hall da mapung oiba Thauram Pangthoki Thauramadu da Amuko ki advisor Ito Tongbram Poirei Leimerol Maira Paibi apunba Manipur ki President Soraisam Memsa Kabui Mothers Association Manipur ki President Atongpi Kamai All Manipur Maitai Pangal Clubs Organization ki President Yumkhaibam Hayatur Rahman amadi Rabta Madaris Islamia Arabia Manipur ki Sardar Alhaz Mufti Siraz Ahmad na Thauram ki maruiba mitunglen sing oina saruyaki Thauramadu ko mari leina na Fairozam na Doluwang na makata na hai lamdam masigi yerho furup oiriba si manaba thak amada pun na hingmin aduna chawkat minana ba amuko na hon aduna lagli adumagpu India lenga ko sina Kanglup amada amuk haijin amadana amuk haijin tawduna ngasi tangdu leitana leiba ngamba Manipur ama oidri lamdam asigi yelhomi oiriba sing refugee amugum relief camp leiri masina masagi mayumda hanjinduna ingna chikna leiba ngamdri fawba Manipur da tangdu leitaba hanjille highway yaroi amaromda national highway lambi singda maitai sing Pauraga chatpa yadrivasi India lengakna atamnana chatharakpa thawungni masimakna hairiba lambi sing asida free movement lehengani hairabasu thabuk oina onthokpa ngamdri asigumba thamoi sengdaba India lengaki thawung na Manipur da tangdu leitaba ngamdribani hairaduna kuki militants singi ming lauduna lambi semnaba honarakpa sina India lengakna karisu haiba ngamdriba karigino asigumba thawung asina Kanglup masel nungsinadana machak ama oheli tongan ba da leiriba lambi sing lo na yadaba lalho basingi ming thonduna thonjinduna yagadori bra haiba wahangsu hangki amaga awa nungai ngasi hogiba pamdaba thodok nungai daba thodok kauthunerga akoi penthonnerga akoi tangduli dabalam damama puraksi haiduna akoi thabak tawduna lakpa apil kya piduna lagasu akoi punamapu याचल पाइबा अदुगुम्बा भारत सरकारना अदुगुम्बा डीबीसी गेम लेपना सानाबा कांगलुप अमदना मो हाजनबा कांगलुप अमदना मो हाजलगा तौलो लेबना मणिपुर पिखब लेबा चतन दुले ताबा दबा पिबो ममल लेबना अखोगी कल्चर दा मणिपुर की याम फोगजरबा मणिपुर वा कल्चर लेजरबा मणिपुर सिंग असिदी अखोगी एजुकेशन कल्चर की कम्युनिटी अमा होइना ओंथोपिरकना एजुकेशन तोप कांगलुप अमा लाव खोना गांगबा कांगु अमा होइना केंथा नावरगा गांगबा कांगलुप अमा होइना उहनबिरेबा की मियामदा मतमदा मणिपुर की मियाम से अदुग मियोग मिचान फजबा बिजे बिदक फजबा थगोलोन केनो बेबार फजबा दु मकांगलु फुरुम म होरमलगसु भारत सरकार ना सिलकपा फत्तबा थोकचिल किया दगी मदु मसा ngakthok जनबा मरेबा कंजनबा होनबदगी मणिपुर की मियाम से ngasiदी एजुकेशन तोबा कन्न लावबा कांगलु फुरुम अमगी थाक दो पिरे अदुबु मणिपुर की मियाम नदी ngasi फावबा इरेपा इरमदम मणिपुर की नमदम लेखिगनी